अहानबदा ngasiगी haujuk phawgi maroiba pauseng Nimit marfu mangani gi tungda Manipur University ngasidagi mahungsagum matau toba hokre amade lamdam asigi maibil singna lawriba thawta ngasi sinthabagi loiba nairu haina speaker YKM sana phongdokre Kurunjare ISTV Pauming Tabiri Basumutarab Nokchari Hausi Mapung Pau Manipur University ki Vice Chancellor AP Pande Lauto Haina Megitang Kuntra Mathuidagi Mushuna Dabi Tawduna University Tingdin Kraba Matungda Muta Amadi Musha Yauna Khongjang Sangshinduna Lakiba Adu Manipur University Community State Government Amadi Ministry of Human Resource Development ka Yanakiba Wafamdagi Nimit Marfu Mangani Gitungda Ngasi Manipur University Thong Hangduna Mahiroi Singh Laik Tambahongna Kre Yanakiba aduna Mushagi employees sing thabak suba hokre Vice Chancellor AP Pande gi matakta Mushu Muta amadi Mushana Maral kaya lairi haiduna BC bu lauthokna ba dawi tawduna lakiba adugi asengba khanglongna ba Ministry of Human Resource Development na Fact Finding Committee ama semkiba aduda Meghalaya High Court ki former acting Chief Justice Tinanda Kumar Singh amadi Tezpur University gi former Vice Chancellor MK Chaudhuri na thezilagani haiba wafamda ayaba pirakpadagi University community na ngasidagi University hangdokna ba firep laukibani Panbayai VC Pande Lothokadabani Haina Mushu Muta Amadi Mushana Sangshilak Khongjang asida tongan ba Mahairoi Lup Amadi Miyamna Mating Pangduna Manipur da General Strike Yauna Khongjang kaya Sangshin Kraba Matungda Manipur Lengak Amadi Lengak asigi Khutangda Ministry of Human Resource Development ka kayarak hanna kanaraba Matungda yanaba purakhibani Lamdam asigi imaibil singna lawriba thawdang asi singthabagi loiba nairo haina Speaker Khemsana Singzamagi ima kaitel kushinabagi tharam dai kre magna makata na hai kibada lamdam asigi ima singna makata na kunai asigi yaifana balambi da sangshin biu kaitel pofam phamduna imung manung pubaga loinana masa masu matik saba mi amamam oinaba sembaga loinana thong manaba masum saukatpa kunai ama ohenba ngamle lenga kimai kedagi su nupi singi senmit lon hena phagat hananaba thorang kaya paikali hai ke mai singa lor pa thoganga ultimatic singha ninga loiba nupi lan dagi hawrakanda tongan na Manipur mafam kayada yam kanna ilang ngi tamdusu ina ibin isanisi kayana mayra paibi gi lodana Manipur gi naha kayabu mapusitan gi du swaidona asawu ta kayada Manipur kunai gi mamai chundra lai madinga sen lai ngasi su kaitiansi sanga bodagi phamma hawani phamma hawsida kana na phamma dagi aisida Sila hal pemjalan ba kalbu duma soalnya na paman biro aduga lemo ibu singguna lebih da pami ba wala pami basing se loela paman biro lebih da pami lo budi maksud duga kaitian paman bibu dengan lewina kamai da bodagi hai duma khanasi hai duma itamje Ngasigi Ketel Sangabagi Thorum Aduda Imphal Municipal Council gi Mayor L. Lokeshwar, Ward number 13 Corporator T.S. Bankim Chandra, Ward number 13 Corporator T.S. Eliza Susarukya K. Medical Science na Sakalakpagi Matung ina Mioibana Hingbagi Matam Sangdorak Patanatana, Sokpa Panba Ana Ayat Yaurabasu Medical Intervention Technology Wangbana, Mioibasi Hinglagasu Non-Communicable Amadi Chronic Oiba Anabagi Masingdi Hengalagli Haina Palliative Care Society Imphal Secretary Dr. Sorok Haibam Jogindrona Fongdodakte. Hiram's the reporter. Malemgi oina paba matamda miyoi lak khudingi miyoi samri romdi anaba ama natraga amadagi phagatlaroidaba anaba na naduna asigum laba yamna akhannaba care ase mathau tana leiri Manipur gi leiriba apunba missing panaruba matamda chaurakna miyoi lising tarani thoi romdi palliative care gi mathau tari ayamba palliative care se nabsi harwe khamba poramani aduna akuna yamna kahina operation tawba natraga hidak yamna maman tang sinurba adugi darkanate marubdi relief to pihanba hidak kharana targa mamonda china do phanba aduga athwa do nuanga phanba aduna matam ne khadi marubdi aduga sharing tawba maga lona diba wari se tabiba oda ka time yamna su khambi gadamni soidana thamada yamda amuk tangdi soidana yumda khona chatlaga masase yengdigani habadagi adugi pandamda changsanba suno program amani Manipur da society ase lising ani tara manga da Kerala dagi model lauduna linkhatlaba tungda
इम्फाल की थांगमैबन एरिया दा पायलट प्रोजेक्ट ओइना अहानबा ओइना हौदोखी volunteers ngakani se to doctor volunteers nurse volunteers adagi student volunteers थांगमैबन दगी संदोरागा कोना चिंगमेरों नागारम चेकोन पोलमपात वांखै चिंजेमै क्वाकथेल रंकाई स्वाइन तौना खुना तपना खरा सुम संदोरक तना जे येंगे अनाबा totally around 77 खुना register तरोगा लब येंगे हेल्थ केयर सिस्टम मखल असे केरला ददी स्टेट की ओइना मपुंग फाबा सिस्टम अमा ओइना लैख्रे अखोई मणिपुर दसु हाइरिबा सिस्टम असे माई पाकना संगसेनबा होटनबदा लेकाई लेकाई की क्लब सिंग स्टूडेंट वॉलंटियर सिंग डॉक्टर्स अमदी नर्स सिंग जनरल पब्लिक की यामना चावबा रोल चंगली हारिबा सर्विस से मियोइबा खुदिमकना मतमदा सोइना दरकार तारकदबा सर्विस अमा ओइदोनेबा अदुना सिगी सर्विस से अखोइना इम्फाल खतंग नत्रगा थांगमैबा खतंग सी लेबन सिनतबा अपुंग फाना मणिपुर की सिंथुना मफम खुदिमकता योहनबसे असिगी सी पांदम सी लेजे वॉलंटियर्स मैम डेवलप तौनबा डॉक्टर मैम यावसलकनबा सिमा कोई अवेयरनेस प्रोग्राम तोइना अंगंबा फै अखोइना तौई आई सिंगने दि थाजदबने सरपास लागने आदि सिंग हापबा अक्याम पासों अबदो ना लथोपिदना अदे खरगनी ओरदना हजि कलसिंग इसान कलिनेना अदुन इसाउदना सी नाइसे कोना हाजो खर इनताबा इंजगे मियोइबा ओइना पोकलबदी अना अयेक खुदोंग थीबा सीबा नाइबा हाइबा असेदी लाइरा इना खुनबा अहल अंगांग नुपी नुपा खाक्तना थेंगनबा ओइबना स्टेट असिदा असिगुमलबा हेल्थ केयर सिस्टम असी माई पाकना संगसिनबदा अखोई खुदिंगना थौदा लोकफम थोक्तब्रा पंसम जीवनगा लोइनना पाउदमजरीबा रीना नोंमाइथेम ISTV न्यूज लांगोल इसिंगदा इरागनबदगी मिय अमा लेखिद्रे थौदोसी ngara nuidang pung 10 makhai tarakpa aduwaida thokibani leikhidraba mi adudi bonsan chingakham cheikulumdoi apokpa CS Biren Uripok Basaspati lekai dagini ISTV News na phangba pauda ngarang numidang pung 10 makhai khara helakpa aduwaida leikhidraba bonsan amadi mahakki mamanaba lekai asimakta dagi lawrembam tomba cheikunmanga apokpa lawrembam ibungoga punna lekai gi pukri mapalda phamduna leiraba tungda leikhidraba bonsanna irujagani haiduna pukri aduda kumtharubada thaudo adu thokibani lawrembam tombadi isingda iroiba haitabana pukri mathakta leptuna bonsanna iroiba yengduna leiki hari leikidraba bonsan ising iraknaba manbadagi mahakki mamanaba lawrembam tombana lekai gi miyoi singda pau pinarakpadagi thaudo adugi maramda khangnarakibani lekai miyamna bonsan gi hakchang matam sangna thiba phangtabadagi Manipur Fair Service ta pau pikhi Fair Service ki team ama laktuna ahing nongyai pung 12 aduwaida bonsan chinga khamgi hakchang lokhatkhi Imphal Police Station ki team ama laktuna asiba hakchang adu rims ki mokta pukhalaba matung ngasi hongnabi matung ina postmortem tawnanaba thawrang tawre Suna Sinduna Ahanba State Level Open Folk Song Competition ngasi Gem Hall pangthokre Thoramaduda Manipur University gi School of Humanity gi Dean Oiramba Professor Soram Chanatombi Devi MSU gi President Manjit Sarang Them amasung Manipur State Film Development Society gi Secretary Dr. Hamom Nabana Maroiba Mesing wena sarukya ke MSU gi President Manjit Sarang Themna Manipur Nation ama Malemda lerami haibasi ekoi gi ipa ipu singna thambiramba thak wanglaba nat culture adunani asigumba mamal naidra kudol sing adu mahousa gi punsida amuk hanjilakpa ngamnanaba ngasi gi thoromasi pangthokpani haike Namsida urukliba naharol singda mamalebak nagati bramdam bunusiba masak khangna mamalebak nagati bramdam kathokpa gi chelam galena thabak tawgi chang adu sinong nong gi samna kodom sigi mirol da thanari asugum loba thodok wathok sing sigi marakta urukliba khlagliba naha sing asida pungoina tamna energetic oiba youth sing asida magi sense of nationalism amadi belongingness ke dumba chelam ka na hongnana ekoi ipai pu singna koi wadam thambiramba adugum loba khunungi saisaklon sing dugo khunungi hek saida sing amukono na hongnana masi urukliba mirol sing samasa khangan ba duga know your Manipur gi campaign gi sarugum moina ngasi amsuna sugum loba gym hall gi folk song competition asi han ba state level gi thak pangthok pa dum ba competition asi pangthok sagadam ni Miyoi kunmarina nat ki fijol setuna changamnaba aduda khunu isi saisakpi lawrembam bedabati gose maitei amadi Guru Ruben Mangsabana jury member oina sarbiya ke
tongan ba dabi kaya tawduna Trained Nurse Association of India na nongmagi oiba Bharat pumbada nurse singna saruk yaduna chatkiba khongchat ki saruk amu oina Manipur da su Trained Nurses of India gi Manipur State Branch na sinduna uripo khuman them lekai da leiba association gi office da gi lamfel pat leiba Indian Medical Association gi hall phawa khongchat amu set kre nurse singda central pay pi riba amadi allowance sing state ki nurse singda su chap manana fangalu contract amadi outsourcing regular tahalu state government amadi private hospital la thabak tawriba nurse singda phangpham thokpa khudong chaba sing apung phana phangalu haina association gi secretary PS Rani na phongdorakle aduga maru aina private sector da thabak tawriba private hospital private school college mayam da thabak tawriba matik chana mahi masing hairaba nursing asida su aikoina Supreme Court की direction अमगी मतुंगिना कोई ना salary से फजना पीवी बा working condition फाहन बा teaching hospital दे दिया ना बा उनको दिंगी nurse अमंगी सांग द पीगनी अदुगा 30% leave reserve उनको थम गनी अदुबु ICU गुम्बा है ना operation theater गुम्बा दे 1:1 हाई बसुलाई असुमाइना nurse patient ratio से community public health असु अकोई की प्रजा लाई बगी मतुंगिना सब चाना मसिंग थम गदा बनी अदु हुजिंग मणिपुर दे येंगदी अहांगबा पोस्ट मयाम अमसु वैकेंसी लेरे असिसु मेंशन बिउ वैकेंसी जु रेगुलर बेसिस दा मेंशन बिउ मरी लेनाबो अथॉरिटी ना माइके एसिदा सुप्रीम कोर्ट के ऑर्डर असि मपुंग फाना ngapirakani हाइबसे अखोगी थाजजबनी रे पुमलेन पाता संगाई थमनबा मफम संगत प यारोय हाइना पुमलेन पाट की अकोइबा मफम सिंगदा खुंदारिबा मियामना ngarang mairagi khongchat ama hianglam kendra gi manung chanba arong khunau gi akoiba mafam singda satkre mairagi khongchat adu da pomlen pata sangai thamba yaroi yebagi punsi kalu haiba kholau kayat lauke maitai na mitopta lam yoning labadi yolu chingi minadi mitopta lam yoloi haina tangkhul wongnau longi president AS Bhaumi na thadorok pacharol amana hairi Bill number tara introducing tara nipalna Manipur gi Hill Village Authority manganaba thorangde Manipur State Hill People Administration Regulation 1947 amasung Manipur Village Authorities in the Hill Areas Act 1957 asi Indian Constitution gi Article 371 Clause Sina Village Authority da law and order ngaknanaba customary right ki makhada dispute settlement police duties peace and security gi thodang land record chemba gi mapu oiba village budget chemba amasung khulga mari leinaba thauda punaba hakpiri mathakta paliba bill asina chingi mida amadi chingi lamda chana londa amadi lamgi mapu oiba gi hak Assam Land and Revenue Regulation 1886 na pibagi mayokta pitop na lam leiba yaba amadi yonba yabagi ayaba pitokle masigi mathakta mitopu kuina leire haiduna native people ni lobusu yaroi tribal gi hak khomjinana ba bill number 10 introduction ani nipan gi thong thoda asi Scheduled Tribe Commission of India gi article 336 clause a na piribadu munna khangan ba mathau tai amadi bill na mandatory asi bill pass tawdringai da khanadre maramasina bill asi unconstitutional oina logani yafam thokti hari national interest sokpa bill asi Manipur gi governor na ayaba pibi ganu haina jerola sina khangalakle hauziate ma brand logjari changi labor solak padagi akchak choktarba tumba chaba yaraktaba khong hama numayaktaba singidaba amatta nayaba upaidi jolip syrup amasu jolip capsule ho changi sinabiyo Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Break matung da mem taram nokchare makhata pauda Sky Hospital and Research Center gachat ki batang tara manga da Chief Minister gi hakshel gi tengbang scheme amasung Ayushman Bharat scheme gi kanabasing phangan bahaina Manipur lenga ka memorandum of understanding ama sign tongna kre Chief Minister Secretariat ta pangthokiba sign tongna ba adu da Chief Minister N Biren Health Minister L Jantakumar amadi Sky Hospital gi Chairman L Shamkishore na saruk yake yanabasi gi matungina Sky Hospital da miyam da kanaba kaya phangan lagani haina hospital asigi Chairman L Shamkishore na khangalakli
हाइरिबा स्कीम अनि असigi कार्ड पाइरबा मियोसिंगना तोंगान तोंगानबा हार्ट के अनाबसिंग स्काई हॉस्पिटल दा सेल तिंगदना लायंगबा यारगनी कुदोंग साबसिंग अदुदी हार्ट अटैक हार्ट फेलर हार्ट valve disease birth heart defects palpitation pacemaker implant operation coronary angioplasty with stent open heart surgery heart valve replacement operation coronary bypass surgery na chingbani hari Tengopol district ki manung chanba motha timino village da leiriba electric transformer si amang sahi gi September thada yakidabadagi ngasi fawba mari leinaba singna semjinre masina maram oiduna lamdam adongi khunja sing ngasi fawba mai phangdana lakli haina khulladugi secretary caring anal na ISTV news da phongdurakle aikoi gi more paumi sanjoi na mafam aduda chatuna thizilubada ningthau yauna praja singna sports minister letpau hawkip yauna power gi company gi makok thongba singdasu khangan khiba lekhrabasu ngasi fawba thabak oina pakhat pidre Manipur lengakna athuba matamda miyeng changduna transformer si semduna motha timino village da mai phangan biu phonglorakle government da shu minister da shu khoi da complaint taw jakre adu mokhoi na jeng bi balagtri adu bo handak se na khoi na government na khoi na mateng pai pangbi daga na khoi jeng bi o hai bi se khoi yam wa jare khoi khun motha village hai bi se yam wa jabni khoi na सरकार न खोइना येंगबीरबदी हाइबसे खोइन अपील ताउ यबनी इम्फाल ईस्ट की उपाध्यक्ष सु ओइरिबा टॉप नाउरिया जिला परिषद मेंबर खेत्रीमयुम तमा टॉप दूसरा ग्राम पंचायत के प्रधान एम सुरबला अमदी वार्ड मेंबर सिंगी मियेंग मखादा नेहरू मेमोरियल क्लब न कोनबा टॉप अवांग लेकाई इरिल मपाल गी लंबी सेमजिनबा होख्रे मरी लेनबा सिंगदा कयारक हन्ना सेमजिनबिनबा हाइरबसु थबक ओइना ओंथोरक्तबदगी जिला परिषद अमसुंग प्रधान गी मखादा लंबी असि सेमबनी हाइखे ममांगदि अखोय नों खजंग ताबदा लंबी चटप सुंया याददना मयाम नानथुबना थिंबा मयाम अवाबा फिबम मदा लेरमबनी अदु हौजि मोयि मखादा तौबिदगी हौजि फिबमजि यामना नुंगाइरे अदुगा मछि मतुंगदा मरी लेनबा ऑथोरिटीनसु यिंग चंबिनो गिदमता अखोयना एक्टिविटी माइकेदा अननु निसि Ngasiyu anganbada Jiribam police station gi manung chanba Jiribam khunau lamba sorok khongsang da leiba Simplex company gi manakta asiba haksang ama leiramle asiba haksang adu phibam ka hena sokpana maram oiduna masak maming chapsan khangbangamdre police na mari makong khangdong na ba thizin ba hokre Oinam Kendragi manung chanba khojumanda leiba Silema training and cutting center da Manipur lengak na phi tunaba machine kuntrama thoi pi baga loinana tha mari gi training pangthokpadagi center asina mioi kaya masana masabu thabok pijabaga loinana pothok kaya puthok ngamle training center asigi secretary Landhoni leimana phongdorakpada paliba lenga asigi thoksil makhada Kendragi MLA na nupi singi sel thungi phibam phagat hanana ba paikhalakpa khongthang asigi manung chana center asida miyeng changlakpadagi phibam asi oirakhibani haike Laima tailoring and cutting center gi mioi kunthama thoisi akogi hujik paliba sarkar abadi lairiba onam kendri MLA na kusam naraga thada pirakpadagi machine kunthama thoi amai trainer kunthama thoisi koi loina haijare semilon phagatle matung da su amu hena khudong jaba pibirakani haina thajaba leje Sapabi Memorial Club Sapame Lekai gi Nipan Suba Mapokumon Thoram Ngarang Pangthukre Thoram Aduda Langathel Jila Parisad ki member Soibam Ibetombi Pradhan Rameshwar Khongjom da Leiba Sam Rifles ki official sing susaruk yake Thoram Aduda Club asina konba mafam sing da Leiba class 10 amadi class 12 ki parikya da mak wangna phangba mahiroi singbo kudol pot piduna pungning thagat ke Hauzik maroi ba pau amuk Numit marfu mangani gi tungda Manipur University ngasidagi mahusagum mathau tawba hokre amadi lamda masigi imaibel singna lawriba thawdang asi singthabagi loiba nairoi haina speaker Waikem sana phongdokre Hauzik phawgi oina di ISTV na pisaw paw matang solution jare miyang tabiri basingba mukahanna khurubasari